PAMBEI na LUCHINGBA UNLF ki MEEOI ahum NIA na PHAKHIBAGI MAYOK Federation of Civil Society Organization AMASUNG Organization ASIGA CHATMINNARIBA LUPSINGNA MANIPUR PUMBADA KOUKHIBA Pung Nifuganipan ki General Strike Jiribam District Tasu Mapung Phana Chathakhi General Strike asina maram oiraga lambi lamjau da gari chenabagi chang aduki matik hantakhi Dukan amasung kaithal sing thong hangnakhide General Strike manungda district asigi oina pamdaba thodok sing thokibagi paw leite General Strike saugatpa singna kasar room degi changlakpa amasung Jiribam degi Assam room da chatkikadaba sing juri thong mathakta thatuna thamki adubu Board of Secondary Education Manipur bosam na nauba class in examination day General Strike asina konsinkide Fox na luchingduna chathariba General Strike asigi matangda All Jiribam Maira Paibi AZMP President Susena na hai Khongjang asi AZMP amasung Jiribam gi miyamna Mapung Phana sawatle Fazin Kribam Yoi ahum athuba matamda condition amata yaudana thadok pirau haina mari leinaba singi puning jingsin ke Asigi kena jatari Manipur ni pani banasi Koigi PHAKHIBA ngang singi sasing ngang PHAKHIBA du enana PHAKHIBA condition amata yaudana thadok pirau aduga hairiba angang sing adu mara leitaba angang sing haibase aikoi khuding mangna hangbadagi ngasi thadok pirau haidana Jiribam prajana su thadok pirana bagi namata puni pangi banna se akoi kaujabani Fox amadi tongan ba look round ana call tawgiba jiri de sulai ba tongan ba jiri development organization di leba tongan ba jimpal HMP kai oh ini puncalakan ta jiri leba look man puncalakan ta hai ba koi moina tori ba thong Indian government tori thong jo yan ngi na bi hai ba moi Fox na chathari ba du da koi jo sabab tuna pe tan je ko